Naga amasung Kuki furup anina fajinduna thamnariba michamsing condition amata yaudana thadoraknaba Meghalayagi Chief Minister na amuhana appeal tawrakre. National People's Party (NPP) gi President amasung Meghalayagi Chief Minister Conrad K. Sangmana Kuki Inpi Manipur Kim amasung United Naga Council UNC singda Manipur Kuki amasung Naga furupani gi marakta ungkhanaba thoktuna community ani asigi fajinduna thamnariba civilian sing tekta kaidina condition amata yaudana thadoraknaba amuhana appeal tawkre. Tha asigi amada Kim amasung UNC da Conrad na irakhiba chithi singda mamang tha Mei 13 amasung 13 dagi Hauna Naga civilian taruk amasung Kuki Kunja 13 fajinduna thamlakhibadagi imung manunggi miyoising yamna wana khangduna leiri. Thawong asi humanitarian issue amani hairaduna Conrad na hai thogliba conflict asida yaudaba civilian singda awaba piroidabani kanglufani gi civilian sing fajinduna thamliba asina community anigi marakta thajanadaba amadi khaibung tabagi wakhalon sing hengathali hairi. Mangna makha tana hai ki mamasung UNC da fajinduna thamliba community anigi civilian sing thadokhanuna imung manung singda asoi angam yaudana sinabinaba honnabana achuma khongthang oigani hairaduna mifa mipun tawba amadi aki akhang thohanbana Manipurda thokliba irang sing asigi solution purakpa ngamloi khenariba singi marakta unaduna wari sananaba honnabana achuma khongthang oigani hairi. Mangna makha tana hai NPP ga loinina community ki ahal oirabasing CSO singi luchingba singna fajinduna thamnariba civilian sing tekta kaidina thadoraknaba honnabada mateng pangnaba sem saduna leiri hairi. Nakal amaromda Nagaland gi Chief Minister Naifi Riona so Houjik Naga civilian taruk amasung Kuki Kunja 13 fajinduna thamnariba asi tekta kaidina condition amata yaudana thadoknaba community anigi CSO sing amasung luchingba singda amukka hanna appeal tawrakli. CM Riona UNC da irakhiba chithi amagi matung ina mahangna hai hiramasiga mari leinana mangna Union Home Minister Amit Shah da personal intervention pibinaba haijakhiba leikre. Union Home Minister Amit Shah na Naga civilian taruk fajin khibadagi thiba khangdana leiriba asigi mari makong khangnaba amadi asoi angam yaudana thadorangnabagi damak honaba yabasing honaduna chenabasing faduna logi matung ina choirak pigani haibagi thajabasing pirakre hairi. Riona makha taraduna UNC da Kuki Kunja 13 fajinduna thamlibasing asi tekta kaidina thadoknaba UNC na honabinabasu appeal tawrakhi hairi. Kuki singi maningda India lengak lei haibasi mayek senglabani Dananjoy Jingmairong Women's Society Kabuikul Nagaram Women's Society Mairapaibi Tangkul Avenue Welfare Association amasung Kokomiga punna kusamnaduna Jingmairongda leiba Ima Panthobi Community Hall da miyamgi oiba mifam ama pangthokre. Ngasigi mifam aduda Kokomigi Executive Member M Dananjoy na phongdokhibada Kuki terroristing thengnanaba honabada machoi taraga thengnaba ngamloi. Kuki singi maningda India lengak lei haibasi mayek senglabani hojik lamdam masida kangluf amaga khananaba siliba lalong asi India lengakna khulai oina sizinariba proxy army Kuki narco terroristing ni haibasi mayek sengna khanglaga leire. Masigi mathakta Kuki narco terroristing asina maitei muthatnanaba honarakpadagi hendoktuna hojikti Naga ichil inausingda sumi hatpa mi phaba yum mai thadokpana chingba kaya chatharagliba asina takpadi yellow furup sing asi tumna muthatnaba honarakpani haina lodaba ngamloi. Mangna makha tana hai maram asina yellow furup sing amata oina punsinaduna pumnamak thengnaba mathau taragle. Kuki singna chatharagliba lalong singda maitai khakta natana Naga ichil inausingda misi mina yauraklabani na punna thengnaba matam yaure. Kuki narco terroristing thengnanaba honabada machoi taraga thengnaba ngamloi. Kuki singi maningda India lengak lei haibasi mayek senglabani haibana chingba wafam sing phongdokhi. Malemda El Nino na miyamda chobjai theng piragani UN El Nino na maram oraga malemda aying asagi khal kairaktuna miyamda chobjai theng ama piragani haina United Nations na Jackson Warol pikre. World Meteorological Organization gi report na haichali bachai asigi manungda El Nino na chaitheng kankhalakpaga loinana malengi mafam ayambada aying asagi khal kairakpa thengnaragani. Puwarida amukta thokidriba mawongda handaki chei asida El Nino na miyamda achoba chaitheng ama piragani haina National Weather Agency singna phongdokli. Karamba matamda El Nino gi safu kankhalakadage haibadu chapchana khangdokpa ngamdragasu scientist singna chei asida Pacific Ocean gi imai sabagi chang hengalakpa maramna malengi mafam ayambada El Nino gi chaitheng soidina phanglagani haina Jackson Warol piri. Haukiba December thada Pacific Ocean gi imai mahausaga manadaba mawongda ingtharaktuna mahausagi khalda chauna ahongba lakpa thengnakrabani. Pacific Ocean da isangi imai saba hengalakpagi thawongbu El Nino haina khangnei. UK Met Office ki Professor Adam Scaife na haiki mamangda amukta thokhidriba mawongda handaki chei asida Pacific Ocean gi ising imai saba hengalakle Super El Nino haina khangnaba fibam ama oiraktuna
malengi mafam pumnamakta ka hena khudongchadaba maihoknahalakpa yai. Hiram asiga mari leinana UN Secretary General Antonio Guterres na hai El Nino na pirakliba chaitheng asi malengi mafam pumnamakta fanggadabana mipum khudingmak mahusagi khal kaihendanaba thaurang lokhatpada saruk yaminaba mathau tai. Chaliba chahi asigi oina kha thangba America kha nongpok thangba Asia amasung Australia gi mafam kharada El Nino gi chaitheng phangba haure. Mafam kharada ikang thokpaga loinana lan mai chakpagi thodok thokli. Mafam kharadana mahusaga manadaba mawngda akanba nong chubadagi ichaw thoktuna awaba mayoknari. India gi oinasu mafam kharada ikang thoklaga mafam kharadana ichaw gi awaba mayoknaraba yai haina India Meteorological Department na chaksil warol pikre mahusana nong chubagi matamni haina longnariba June-dagi September tha fawbada India gi mafam kharada nongjugi chang hantaraba yana lei mafam kharadana mahusaga manadaba mawngda nongjugi chang hengalakpa yai. India apunbagi oina yengbada nongjugi chang asi chada 35 rom hantaraktuna mahai marong ubagi thabak thoramda apanba thogalakpa yai. Khwaidagi chawna chaitheng fangadoriba state singi manungda Punjab, Haryana amasung Rajasthan yauri. Manipur thokliba irang na maram oraga MPSC na lauba examination khudingmak ching amasung tam animakta pangthoknaba khangankre. Manipur Houjik thokliba irang asina maram oraga Manipur Public Service Commission MPSC na lauba exam thagadoriba candidates singna exam center singda chatnaba honabada khudongchadaba kaya mayoknariba asigi yenglaga MPSC na lauba exam khudima Churachandpur amasung Senapati district yauna Tampak amasung Chingi district singda pangthoknaba Supreme Court na appoint tawkiba member ahum laiba SC panel gi maikaidagi khangankre. Manipur thokliba irang asigi matangda rehabilitation amasung relief ka mari lainana semkiba Justice Gita Mittal Committee gi maikaidagi Supreme Court thamkiba report amada haribana committee asina chathakiba investigation da Churachandpur da lairiba tongan ba organization singdagi pirakhiba representation singi matung ina ing 2023 gi Mei ahomdagi tholakiba irang na maram oraga chathok chasenda khudongchadaba kaya mayoknari. Maram aduna chingi area singda pangthokpa MPSC gi recruitment examination Singidama examination center thambiu chingi jaga singda lairiba travel candidates singna Houjik thokliba irang asina maram oraga belly the best tawba examination center singda chathaduna exam thanaba honabada akiba kaya mayoknai. Maram aduna examination sing asi makhoina saruk yaba ngamde report adu fanglaba matungda SC panel asigi maikaidigi Manipur lenga ki chief secretary MPSC ki chairman district official amasung atai stakeholder singa mifam pangthokiba matamda su competitive exam sing asi chingi district singda pangthoke haiba tarabadi mapung faba infrastructure asi mathautai. Manipur staff selection commission amasung Staff Selection Commission na pangthokpa exam sing Churachandpur Ukrul amasung Senapati da pangthokpa laikre adubo atopa Chingi district singda di pangthokpa laite haina khangalakiba lei adubo Chingi district singda lairiba aspirant candidate khudingmak exam sing asi thabagi khudongchaba adu chapchana fanganaba honaba mathau tai. Maram aduna Houjik lairiba phibam asi yenglaga Churachandpur amasung Senapati yauna ching amasung tamgi district khudingmakta MPSC na pangthokpa exam khudingmak pangthoknaba honagadabani karigumba exam asi pangthokpa matamda Churachandpur yauna ahenba chingi district singda commission gi iyaba yauna pangthokadabani. Examination schedule sing mangjongna na chayol marigi mamangda thokadabani. Exam thagadoriba sing adugi mathau taba security support yauna logistical support na chingbasu state administration gi maikaida pigadabani. Hairi kanglufki irang asigi manungda amangata thokiba villagers amasung travel khungang sing sanggotpagi matangdasu committee asigi maikaidigi haribana Houjik fawgi oina irang adugi manungda amangata thokiba yumsingi oinadi tongan ba scheme singi makada saba haure adumakpo irang aduda amangata thokiba church amasung atai religious structure sing sangot saganabagi oiba policy amata leitri Pradhan Mantri Awas Yojana Gramin amadi state fund towab scheme gi makada amangata thokiba yum lising kaya sanabagi mateng pinaba sanction tawkre. Chaliba chahi 2026-27 gi oina yum mai chakiba amasung amangata thokiba yum lising taraga nithoi sanaba ayaba pikre. State government ki matung inadi Houjik maki oinadi amangata thokiba yum sing asi sanaba honabada priority thamni haina report asida yauri. Churachandpur district dagi nupi ama Mizoram da lupa crore 1.17 gi yamlaba drug ka konana fagatpa ngamkre. Haukiba June amagi ayuk anganbada Churachandpur dagi nupi ama market lupa crore 1.17 gi value oigadaba yamnaba drug singa konana fare haidi. Mizoram Police ki Pao na haribana khanaba pao ama fangbadagi Saitual District Executive Force ki team amana Mizoram gi kaifang hariba jaga sida ngairaga leiringai Churachandpur dagi aijol tamna lakhiba amuba machugi bolero neno ama khamduna check tawki. Gari adugi number na MN01X0569 ni gari adu chingnabadagi security force ki kangbuna check tawbada tongan ba showcase singda heroin gram
587 ꯌꯥꯎꯔꯝꯕꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯐꯥꯔꯕ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 1.17 ꯂꯣꯡꯒꯤ ꯚꯦꯂꯨ ꯑꯣꯏꯒꯅꯤ꯫ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯅꯦꯟꯁꯤ ꯍꯥꯎꯀꯤꯞ 42 ꯑꯄꯣꯛꯄ ꯖꯥꯡꯁꯦꯝ ꯍꯥꯎꯀꯤꯞ ꯀꯧꯏ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯁꯥꯜꯕꯨꯡ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯅꯥꯔꯀꯣꯇꯤꯛ ꯗ꯭ꯔꯒꯁ ꯑꯦꯟ ꯁꯥꯏꯀꯣꯇ꯭ꯔꯣꯄꯤꯛ ꯁꯕꯁꯇꯦꯟꯁ NDNPS ꯑꯦꯛꯀꯤ ꯁꯦꯛꯁꯟ 50ꯒꯤ ꯃꯈꯥꯗ FIR ꯂꯧꯈꯠꯇꯨꯅ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯂꯤꯕꯅꯣ ꯑꯃꯁꯨꯡ ꯀꯗꯥꯏꯗ ꯊꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯁꯥꯏꯇꯋꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯐꯣꯔꯁꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯑꯦꯛꯌꯨꯖ ꯑꯁꯤꯒꯤ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡ SDPOꯒꯤ ꯃꯛꯇꯗ ꯄꯨꯂꯤꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯌꯥꯝꯅ ꯇꯣꯏꯅ ꯃꯤꯖꯣꯔꯥꯝꯗ ꯗ꯭ꯔꯒ ꯄꯨꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯔꯛꯄꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯔꯤꯕ ꯒꯨꯏꯇꯦ ꯔꯣꯗꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯈꯠꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫